तांक खुदिंगदा थमोय लाइमन ओइरकपा थमोय माना वारी मते ख्वाइदगी पेंजबसो ओइरखिबनी नाइतोम गानबी थाजबो ngausaruba nongin cheklani khalluba oirere ngasidi thaza manakta nakna leisabi laibak phabi thawan misak khalambu wakhaldagi na thairaklaga yenglakpa miingda changakliba nupadubu oraduna hangkhibani ingangakna kaino sukthuna poire su changsilaklaga pairakpa bottle do side table do thamni hidak hapa box macha do amuk lauraga chagadabu guli longthorai madubu pina nupi man hanglakpa wahangdo ipakhum su tapna pirai nani pokna tansulai nangse ngak tang phok thadokla nona order tawtharaklaba aduda iruzaning baga thongra tekpaga mapa hek chanaraba aina leizaning baga imana mu nanak tansulakpa amu noglai yaton kharsik una apoba maya do thangdoklaga silai su sugalap noglai nokna hairi maso handak marakta to nang yam paktrengo ado kaigino poire guli mamaku khoklaga isinga piri silai su lauraga isingdo maya umsillaga guli do amu langsinduna yatsunkre poire na bottle lo lauraga aidine pakta sum henjilakadori kamai tawsige aidi tallani adudi hey tanbaga yaro aina mangan kiba matam singdo hausite yam pamur azani aduna mathang tapna phugalaktoribani silai nupa mangonda tathak yenglaga kai phugatoiba poire achama minok ama tamlaga hingbada kallo mathang aina tawrakpasingdo silai khangning matawda ado kai tawdoinoba mabu munna yenglaga hanglakliba wahangduda moli hairi spek upasana doibo guli mo piri silai madu masul lauraga hanagi matawgum amuk umlage yotsankre kaigya tato nang mitso abo poire khonjel khazik thokna noglei kaigino no ido nokpase yadrabo yara sumaram do hairo kaigino inoba nangi wahang mayam sinaba silai tasanade aina hangi se khomde kaino haiba spe upni haido aduna kaigino inoba poire nupi magi laibak tuda haibet illaga angang yam oi khangkiroi angang ni rang su to sadana ingaw ngawri nupido magi matawduda angawo hangamusu hangli aina kaidi irang tawkhre aduga kaino angang oiri khangkiroi haiduna nupado nokpa khangbada warakle mamaidu khasaklei thoklaga nokruraba matungda amuk tana leishilaklaga pungse thengjilaklei nasaide lamsang lakpaga ngakta su pothadrise tumnu toro wabagi hairurati masado pop tarabani makoka monge hek samna khibaga tumkhradobagi phibamda leirabani tumma palakpadunara sile hakam awat chalai ai pham thabirage se hairaga poire phamung ka khalakle silaina yani haige tawbani adubu haibagi tanja pida prapap ka khalaktuna phamsa sa thakre nupidu kashu hairude tamna phamlambada hiptharaklaga nupa mangonda yengi aduga taton nangsu tomo wabra poire kanga lepsilamado lepnaga kaigi wadoiba wade amuk makha chathai tawribado ado kadoraba nupidu haiba ngamdre haige khalamba wadu tuaga yare kadorage hairo kaisunate taton sa tumuraba pham thaba loisilaknaga mapa chanaraduna poire tapna kumthakre nupidudi poire kumkhibaduda loira male khanna kangal lepsinge tawi adumna tawringe kankhalo pharai silai tathak yenglaga khaidorage poire makut tingthoklaga che silai makuttuda yengli matam kuina mirairu ramba magi phone duni tapna lawshilli poire kankhalo jackson yepsin biramlaga tumtho phajana hoi haibuko mamit kublai kankhal phawba matawdu urabada poire maso phamungda ka khatkre kagi mai muthatlaga table lemdu thankatli tapna mu hiptharai nupa maso ngak tumin leiramlaga takna kori macha thoi mamit ushillabasu tommamak oijibana nupi maso khumlai tomodana tatona kauke koraga poire no petawi aina kore khumi ido tumdabai natro kaubirak macha thoi nupi do khumaktre macha thoi
ꯑꯩ ꯇꯨꯝꯃꯦ ꯇꯥꯗ꯭ꯔꯦ ꯑꯝꯇ ꯑꯗꯨꯅ ꯈꯨꯝꯃꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯀꯣꯛꯇꯣ ꯐꯩꯖꯨꯞꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯄꯣꯏꯔꯩ ꯉꯥꯟꯕ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯅꯣꯛꯏ ꯃꯇꯧꯗꯨꯗ ꯃꯨꯁꯤ ꯃꯨꯁꯤ ꯃꯩꯉꯥꯜꯗꯨꯒꯤ ꯃꯇꯦꯡꯅ ꯀꯥꯡꯈꯜ ꯐꯥꯎꯅ ꯎꯔꯤꯕ ꯃꯇꯧꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯃꯣꯃꯣꯟ ꯇꯝꯂꯒ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯌꯧꯔꯛꯂꯦ ꯑꯌꯨꯛ ꯉꯟꯇꯥ ꯐꯃꯨꯡ ꯆꯪꯈꯤꯕ ꯑꯣꯏꯕꯅ ꯃꯇꯝꯗꯣ ꯐꯅꯌꯥꯝ ꯉꯜꯂꯤ ꯅꯨꯄꯤ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯣ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯀꯥꯡꯈꯜ ꯃꯊꯛꯇꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯀꯨꯏꯔꯦ ꯑꯁꯨꯝꯅ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯂꯛꯇꯕ ꯍꯤꯗꯥꯛꯀꯤ ꯃꯅꯤꯜꯅ ꯇꯨꯝꯊꯔꯕꯁꯨ ꯄꯦꯟꯅ ꯇꯨꯝꯕꯗꯤ ꯐꯪꯂꯛꯇ꯭ꯔꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯗꯨꯕꯨ ꯉꯁꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯁꯥꯗꯣ ꯏꯌꯥꯡ ꯌꯥꯡꯕꯒꯨꯝ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕꯒꯨꯝ ꯐꯥꯎꯖꯩ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯝꯂꯕ ꯇꯨꯡ ꯃꯁꯥꯗꯣ ꯆꯦꯞꯂꯞ ꯇꯧꯅ ꯍꯧꯒꯠꯂꯛꯂꯦ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯑꯣꯏꯁꯤꯟꯕ ꯈꯔ ꯋꯥꯠꯂꯤꯕ ꯃꯄꯥꯗꯣ ꯈꯪꯉꯥꯟꯅꯔꯛꯏ ꯃꯃꯤꯠꯇꯨ ꯃꯅꯥꯇꯣꯟ ꯃꯆꯤꯟ ꯄꯥꯟꯅꯅ ꯈꯪꯁꯨꯛ ꯁꯨꯛꯈꯤ ꯁꯦꯀꯦꯟ ꯈꯔ ꯂꯩꯕꯒ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯔꯒ ꯑꯃꯨꯛ ꯐꯝꯃꯤ ꯐꯝꯅ ꯃꯥꯌꯣꯛꯅꯕ ꯐꯃꯨꯡꯗꯨꯗ ꯃꯤꯠꯌꯦꯡ ꯍꯦꯛ ꯇꯥꯔꯨꯔꯦ ꯅꯨꯄꯥꯗꯨꯗꯤ ꯇꯨꯝꯂꯝꯂꯤꯅꯤꯉꯥꯏꯗ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯅꯨꯄꯥ ꯃꯥꯁꯨ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯌꯦꯠꯄ ꯂꯩꯇ ꯇꯨꯝꯂꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯃꯇꯧꯗꯣ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯅꯨꯄꯥ ꯑꯃꯒꯤ ꯀꯥꯡꯈꯜꯗꯣ ꯍꯥꯏꯗꯣꯛꯂꯒ ꯐꯩꯖꯨꯞꯇꯨ ꯐꯖꯅ ꯁꯦꯝꯖꯤꯟꯕꯤ ꯂꯣꯏꯔꯕꯗ ꯃꯣꯂꯤ ꯃꯈꯣꯡ ꯊꯥꯡꯂꯒ ꯕꯥꯠꯔꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯥꯅ ꯆꯪꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗ ꯄꯣꯏꯔꯩ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯎꯏꯔꯨꯝ ꯃꯃꯤꯠꯇꯣ ꯄꯥꯡꯂꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯁꯤꯂꯩꯒꯤ ꯐꯃꯨꯡ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯕꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯗꯣ ꯎꯏꯔꯨꯝ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯣ ꯊꯨꯅꯃꯛ ꯁꯤꯡꯂꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯐꯃꯨꯡꯗꯩ ꯍꯥꯊꯨ ꯀꯨꯝꯊꯔꯛꯂꯒ ꯀꯥꯡꯈꯜꯗꯣ ꯍꯥꯏꯗꯣꯔꯛꯇꯨꯅ ꯌꯦꯡꯉꯤ ꯍꯧꯒꯠꯇ꯭ꯔꯕ ꯑꯣꯏꯕꯅ ꯎꯒꯦꯗꯤ ꯐꯪꯗ꯭ꯔꯦ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯂꯥꯝꯁꯤꯜꯂꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯪꯂꯒ ꯐꯝꯃꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡ ꯍꯥꯡꯉꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯄꯣꯏꯔꯩ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯃꯁꯝ ꯑꯆꯣꯠꯄꯗꯣ ꯐꯤ ꯑꯃꯅ ꯇꯩꯊꯣꯛ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯪꯂꯝꯕꯗꯨ ꯇꯣꯛꯂꯒ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯍꯧꯒꯠꯄ ꯅꯠꯇꯦ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯆꯪꯁꯤꯟꯒꯤ ꯍꯣꯠꯅꯔꯤꯕ ꯅꯨꯄꯤꯗꯣ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯈꯤ ꯃꯃꯤꯠꯇꯣ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯁꯤꯂꯩꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯧꯔꯛꯂꯤꯕꯗꯨꯗ ꯏꯉꯛꯉꯛꯁꯨ ꯉꯛꯅ ꯇꯥꯇꯣꯟ ꯀꯩꯗꯧꯔꯒꯦꯕ ꯄꯣꯏꯔꯩ ꯈꯨꯝꯗꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯐꯤꯕꯝꯗꯨꯗ ꯑꯗꯨꯃꯛ ꯅꯨꯄꯥ ꯃꯥꯅ ꯈꯨꯝꯃꯛꯇ꯭ꯔꯕꯗ ꯁꯤꯂꯩꯅ ꯑꯃꯨꯛꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯃꯪ ꯐꯠꯇꯕ ꯃꯪꯂꯤꯔꯣ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯇꯞꯅ ꯊꯥꯗꯣꯔꯛꯂꯦ ꯈꯖꯤꯛ ꯍꯟꯗꯣꯛꯂꯒ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯇꯞꯂꯞꯅ ꯍꯥꯟꯅ ꯍꯥꯏꯔꯝꯃꯒ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯣ ꯀꯩꯒꯤ ꯄꯣꯏꯔꯩ ꯅꯨꯄꯤꯗꯨꯅ ꯃꯤꯠꯃꯥꯡꯗ ꯂꯩꯔꯕꯗ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯣꯟꯅꯔꯝꯂꯦ ꯃꯗꯨꯃꯛꯅ ꯁꯣꯔ ꯍꯣꯟꯊꯔꯒ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯪ ꯂꯩꯔꯝꯗꯕꯗ ꯑꯩ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯈꯪꯕ꯭ꯔꯥ ꯁꯤꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯏꯁ ꯑꯩꯒꯤ ꯇꯥꯇꯣꯟꯒꯤ ꯃꯥꯡꯗ ꯂꯩꯔꯤꯁꯤꯗꯤ ꯑꯩꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯄꯥꯈꯠꯍꯜꯂꯦ ꯑꯩꯒꯤ ꯏꯇꯧ ꯑꯃꯗ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯅ ꯏꯁꯥ ꯄꯨꯝꯅꯃꯛ ꯂꯩꯕꯒꯨꯝ ꯇꯧꯏ ꯑꯩꯒꯤ ꯆꯠꯐꯝ ꯂꯩꯇꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯣꯏꯔꯕ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯀꯩꯗꯨꯁꯨ ꯆꯠꯂꯔꯣꯏꯌꯦ ꯑꯗꯨꯅ ꯄꯥꯈꯠꯀꯅꯨ ꯆꯤꯡꯅꯔꯤꯕꯗꯨꯁꯨ ꯊꯥꯗꯣꯛꯂꯣ ꯑꯗꯣ ꯍꯥꯏꯔꯒ ꯆꯞ ꯂꯦꯞꯄꯤ ꯅꯨꯄꯤ ꯃꯥꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯉꯤ ꯅꯨꯄꯥ ꯃꯥꯅ ꯋꯥ ꯉꯥꯡꯗ ꯌꯦꯡꯂꯤꯕ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯃꯥꯁꯨ ꯑꯆꯣꯠꯄ ꯁꯝꯅꯥꯗꯒꯤ ꯇꯥꯔꯛꯂꯤꯕ ꯃꯆꯨꯝꯗꯨꯅ ꯂꯦꯡꯖꯨꯝꯗ ꯇꯞ ꯇꯥꯔꯤꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ ꯁꯤꯂꯩ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯃꯀꯣꯛ ꯇꯩꯊꯣꯛꯄꯒꯤ ꯐꯗꯤꯗꯨꯅ ꯀꯨꯞꯁꯤꯟꯕ ꯊꯨꯡꯗ꯭ꯔꯕ ꯃꯁꯥꯗꯣ ꯁꯠ ꯀꯨꯞꯁꯤꯟꯈꯤ ꯃꯇꯧꯗꯨꯗ ꯄꯣꯏꯔꯩ ꯋꯥꯈꯜ ꯂꯥꯛꯏ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯃꯨꯛ ꯊꯩꯔꯒ ꯈꯧꯗꯦꯝꯂꯛꯏ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯃꯥꯁꯨ ꯇꯊꯛ ꯌꯦꯡꯂꯛꯏ ꯃꯤꯍꯨꯜꯗꯨꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯑꯀꯥ ꯑꯀꯨꯝ ꯁꯥꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯅꯨꯄꯥ ꯃꯥꯁꯨꯅꯤ ꯅꯨꯄꯤ ꯃꯉꯣꯟꯗꯒꯤ ꯇꯥꯗ ꯃꯤꯍꯨꯜ ꯆꯣꯡꯂꯛꯏ ꯑꯗꯨꯕꯨ ꯇꯞꯅ ꯐꯥꯊꯔꯒ ꯈꯧꯗꯦꯝꯂꯛꯏ ꯑꯃꯨꯛꯁꯨ ꯅꯁꯝ ꯆꯣꯠꯂꯤꯗꯣ ꯀꯪꯍꯜꯂꯣ ꯅꯠꯇ꯭ꯔꯗꯤ ꯅꯥꯔꯛꯑꯅꯤ ꯀꯪꯍꯜꯂꯒꯦ ꯅꯣꯛꯅꯤꯡꯂꯛꯏ ꯄꯣꯏꯔꯩꯗꯣ ꯃꯆꯤꯟ ꯃꯊꯛ ꯃꯈꯥꯒ ꯆꯞꯁꯤꯟꯅꯔꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯇꯞꯅ ꯀ꯭ꯔꯣꯡꯉꯧ ꯆꯪꯈ꯭ꯔꯦ ꯁꯤꯂꯩꯁꯨ ꯏꯀꯥꯏ ꯈꯥꯡꯗ ꯅꯣꯛꯃꯤ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯃꯄꯤ ꯍꯣꯡꯂꯒ ꯃꯈꯥꯗ ꯀꯨꯝꯃꯛꯄꯗ ꯃꯅꯦꯅ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯔꯝꯂꯦ ꯀꯩ ꯇꯧꯗꯧꯕ ꯋꯥꯠꯂꯤꯒꯦ ꯃꯥ ꯁꯅꯥ ꯍꯥꯏꯔꯒ ꯑꯀꯣꯏꯕꯗꯣ ꯌꯦꯡꯂꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯂꯥꯏꯗꯨꯛ ꯊꯥꯒꯗꯕꯁꯤꯇ ꯉꯥꯏꯔꯦ ꯏꯃꯥꯅ ꯏꯔꯨꯖꯕ ꯉꯥꯏꯔꯕꯗꯤꯅꯦ ꯊꯦꯡꯈ꯭ꯔꯅꯤ ꯅꯪ ꯊꯥꯟꯒꯦꯒ ꯊꯥꯟꯗꯣꯛꯎꯔꯣ ꯑꯩ ꯊꯥꯜꯂꯒꯦ ꯁꯤꯂꯩ ꯂꯥꯏꯗꯨꯛ ꯊꯥꯟꯕꯒꯤ ꯀꯣꯟꯗꯣ ꯄꯥꯏꯔꯒ ꯁꯨꯃꯥꯡꯗ ꯀꯨꯝꯃꯛꯂꯦ
ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯕ ꯇꯨꯡ ꯂꯩ ꯍꯦꯛꯇꯨꯅ ꯂꯥꯏ ꯁꯨꯀꯠꯈ꯭ꯔꯦ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯑꯒ ꯆꯥ ꯂꯣꯟꯈꯠꯂꯤ ꯆꯥ ꯂꯣꯟꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯣꯏꯔꯩ ꯆꯪꯉꯛꯏ ꯆꯥ ꯂꯣꯜꯂꯤꯔꯣ ꯕꯕꯥ ꯍꯧꯒꯠꯄ ꯎꯔꯛꯄ꯭ꯔꯥ ꯄꯣꯏꯔꯩ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯥꯎꯟꯇꯔ ꯂꯩꯔꯤꯕꯗꯨꯗ ꯉꯥꯊꯔꯒ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯕꯔ ꯄꯥꯍꯧꯕꯅꯤ ꯃꯄꯥꯟꯗ ꯁꯤꯂꯩꯁꯨ ꯆꯥ ꯑꯅꯤ ꯍꯩꯔꯒ ꯄꯣꯏꯔꯩꯗ ꯑꯃ ꯄꯤꯔꯛꯏ ꯑꯗꯨꯒ ꯀꯞ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯅꯍꯥꯟꯕꯗꯨꯗ ꯕꯤꯠ ꯂꯩꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯕꯕꯥ ꯆꯥ ꯂꯩꯔꯦ ꯁꯣꯃꯣꯔꯖꯤꯠ ꯈꯕꯔ ꯄꯥꯔꯝꯕꯗꯨ ꯂꯦꯞꯂꯒ ꯃꯃꯧꯅ ꯄꯤꯔꯛꯂꯤꯕ ꯆꯥꯗꯨ ꯂꯧꯏ ꯏꯆꯥꯅ ꯆꯥ ꯂꯣꯟꯕ ꯊꯛꯇꯕ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯍꯥꯎꯅ ꯊꯛꯇꯣꯛꯀꯦ ꯑꯗꯣ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯅꯤꯡꯒꯦ ꯆꯥꯛꯇꯤꯅꯦ ꯅꯃꯥꯗ ꯇꯧꯍꯜꯂꯣ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯤ ꯅꯁꯥꯗꯣ ꯍꯥꯟꯅ ꯑꯝꯇ ꯀꯜꯍꯟꯒꯣ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯩꯁꯨ ꯋꯥꯔꯣꯏꯗ ꯕꯕꯥ ꯌꯥꯗꯦ ꯐꯖꯅ ꯐꯍꯟꯈꯤꯒꯗꯕꯅꯤ ꯍꯌꯦꯡ ꯋꯥꯏ ꯐꯔꯕ ꯀꯥꯟꯗ ꯏꯆꯥꯒꯤ ꯈꯨꯠ ꯉꯥꯛꯇꯅꯤ ꯏꯄꯥꯅ ꯆꯥꯒꯗꯧꯔꯤꯕꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯥꯅꯤꯜ ꯀꯨꯏꯗ꯭ꯔꯕꯅꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯃꯤ ꯂꯩꯔꯕꯗꯤ ꯍꯥꯏꯅꯕ ꯇꯧꯔꯣ ꯅꯃꯥꯟꯅꯕꯤ ꯀꯅꯥꯅꯣ ꯃꯃꯥꯟꯅꯕꯤ ꯄꯜꯂꯛꯄꯗꯨꯗ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯝꯃꯤ ꯏꯃꯨꯡꯗ ꯇꯍꯥ ꯆꯪꯉꯛꯏ ꯆꯥꯛꯈꯨꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯏ ꯃꯥꯡꯒꯣꯜꯗꯒꯤ ꯆꯥꯛꯈꯨꯝ ꯐꯥꯎꯕ ꯂꯥꯛꯄꯗꯣ ꯃꯁꯥꯗꯣ ꯁꯥꯗꯧ ꯊꯣꯡꯕꯒꯤ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯤ ꯅꯨꯄꯤꯗꯣ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯀꯞ ꯆꯥꯝꯊꯣꯛꯂꯝꯕ ꯄꯣꯏꯔꯩ ꯁꯤꯂꯩꯅ ꯇꯍꯥ ꯆꯪꯉꯛꯄ ꯎꯕꯗ ꯇꯞꯅ ꯏꯪꯅ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯐꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯇꯠꯈꯤꯕ ꯇꯥꯔꯦ ꯇꯥꯇꯣꯟ ꯅꯪ ꯗꯥꯕꯨꯡ ꯍꯣꯏꯗ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯀꯩꯒꯤ ꯑꯩꯗꯤ ꯄꯣꯏꯔꯩꯅ ꯀꯩꯁꯨ ꯈꯪꯗꯕꯒꯨꯝ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯁꯨꯛꯂꯒ ꯉꯔꯥꯡ ꯇꯥꯇꯣꯟꯅ ꯀꯩ ꯍꯥꯏꯈꯤꯒꯦ ꯄꯣꯏꯔꯩꯁꯨ ꯋꯥꯈꯜ ꯂꯥꯛꯏ ꯃꯥꯁꯨ ꯈꯪꯂꯤ ꯍꯥꯏꯕꯒꯨꯝꯅ ꯑꯣ ꯑꯗꯨꯒꯤꯔꯥ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯆꯠꯂꯒꯦ ꯊꯕꯛ ꯍꯜꯂꯛꯄꯗ ꯊꯕꯛ ꯆꯠꯇꯣꯏꯔꯣ ꯁꯨꯇꯤ ꯂꯧꯃꯟꯗꯅꯅꯦ ꯑꯩ ꯁꯁꯄꯦꯟ ꯆꯠꯄ ꯈꯪꯗ꯭ꯔꯤ ꯁꯤꯂꯩ ꯄꯥꯈꯠꯄ ꯃꯇꯧꯗ ꯑꯁꯦꯡꯕꯒꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯪ ꯉꯁꯤ ꯆꯠꯇꯣꯏꯁꯤꯗꯤ ꯑꯗꯨꯅ ꯀꯩꯁꯨ ꯆꯠꯂꯔꯣꯏ ꯑꯗꯨ ꯑꯣꯏꯗꯤ ꯐꯩ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯒꯤ ꯃꯔꯝꯒꯤ ꯇꯥꯇꯣꯟ ꯊꯕꯛꯇꯤ ꯄꯣꯊꯥꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯔꯣꯏꯕ ꯌꯥꯝꯅ ꯄꯣꯏꯔꯩ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯀꯞꯇꯣ ꯊꯝꯈ꯭ꯔꯒ ꯁꯤꯂꯩꯒꯤ ꯃꯈꯨꯠ ꯂꯥꯝꯃꯛꯏ ꯁꯤꯂꯩ ꯃꯥꯒꯤ ꯃꯈꯨꯠꯇꯨꯗ ꯌꯦꯡꯂꯝꯂꯒ ꯅꯨꯄꯥ ꯃꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯄꯣꯏꯔꯩ ꯑꯏꯪꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤꯅꯦ ꯊꯕꯛ ꯇꯠꯀꯦꯁꯨ ꯇꯠꯆꯔꯁꯅꯨꯅ ꯂꯩꯔꯕꯅꯤ ꯑꯩ ꯀꯩꯁꯨ ꯆꯤꯡꯅꯗ꯭ꯔꯦ ꯉꯁꯤꯁꯨ ꯆꯠꯂꯅꯨꯔꯥ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯒꯦ ꯆꯠꯂꯔꯣꯏꯒꯦꯗ ꯀꯩ ꯀꯥꯟꯗꯕꯗ ꯇꯥꯇꯣꯟꯅ ꯊꯕꯛ ꯇꯠꯂꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯕ ꯏꯅꯦꯝꯄꯣ ꯏꯀꯨꯕꯣꯛꯅ ꯅꯪꯒꯤ ꯅꯔꯥꯗꯣ ꯌꯥꯝ ꯊꯝꯃꯝꯃꯤꯗꯨꯗꯤ ꯑꯗꯨꯗꯩ ꯀꯥꯏ ꯆꯥꯔ ꯂꯣꯏꯔꯦ ꯅꯨꯄꯤ ꯃꯔꯛ ꯆꯥꯕ ꯅꯨꯄꯥ ꯑꯣꯏꯒꯦ ꯈꯜꯂꯤꯕ ꯇꯜꯂꯦ ꯇꯥꯇꯣꯟꯅ ꯄꯣꯏꯔꯩ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯕꯣꯛ ꯂꯩꯕꯦꯝꯃ ꯀꯩꯁꯨ ꯁꯣꯛꯆꯔꯣꯏ ꯅꯨꯄꯥꯅꯤ ꯉꯝꯅꯕ ꯍꯣꯠꯅꯅꯤ ꯑꯗꯣ ꯇꯥꯇꯣꯟ ꯇꯥꯏ ꯍꯥꯏꯌꯨꯅꯦ ꯍꯟꯗꯛ ꯑꯩꯒꯤꯗ ꯆꯪꯕ ꯄꯩꯁꯥꯗꯣ ꯀꯥꯏꯗꯒꯤꯅꯣ ꯀꯌꯥꯝ ꯆꯪꯈꯤꯒꯦ ꯄꯩꯁꯥꯗꯣ ꯑꯉꯥꯡꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯈꯪꯉꯦ ꯑꯗꯣ ꯑꯁꯦꯡꯕ ꯀꯌꯥꯃꯨꯛ ꯆꯪꯈꯤꯒꯦꯕ ꯄꯣꯏꯔꯩ ꯉꯥꯏꯍꯥꯛꯇꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯅꯨꯄꯤꯗꯨꯗꯤ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯤ ꯁꯦꯀꯦꯟ ꯈꯔ ꯂꯧꯔꯨꯔꯕ ꯇꯨꯡ ꯄꯣꯏꯔꯩ ꯇꯞꯂꯞꯅ ꯕꯔꯥꯒꯤ ꯀꯩꯒꯤ ꯄꯨꯜꯂꯒ ꯂꯥꯛ 10 ꯆꯪꯈ꯭ꯔꯦ ꯁꯤꯂꯩ ꯃꯃꯤꯠ ꯆꯣꯡꯊꯣꯛꯇꯣꯏꯗ ꯈꯥꯛꯈꯦ ꯂꯥꯎꯊꯣꯔꯛꯏ ꯄꯣꯏꯔꯩꯅ ꯌꯥꯝꯅꯁꯨ ꯂꯥꯎꯗꯕ ꯅꯨꯃꯤꯠꯇꯣ ꯇꯥꯔꯛꯀꯗꯧꯔꯦ ꯈꯖꯤꯛꯁꯨ ꯅꯣꯛꯂꯛꯏ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯒ ꯅꯨꯄꯥ ꯃꯥꯒꯤ ꯐꯥꯒꯤꯗꯨ ꯆꯪꯗꯦ ꯄꯩꯁꯥꯗꯨ ꯇꯥꯕꯗ ꯃꯥꯗꯤ ꯂꯦꯛꯊꯔꯒꯗꯧꯔꯦ ꯄꯦꯔꯤ ꯅꯣꯛꯀꯅꯣ ꯑꯉꯥꯎꯕ ꯄꯩꯁꯥ ꯑꯗꯨꯛ ꯌꯥꯝꯕꯗꯨꯗꯤ ꯅꯪ ꯀꯥꯏꯗꯩ ꯀꯣꯠꯂꯨꯏꯅꯣ ꯅꯠꯇꯦ ꯍꯤꯡꯒꯣꯜꯒ ꯕꯗꯥꯝ ꯊꯝꯃꯤꯔꯕ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣ ꯑꯗꯨꯛ ꯌꯥꯝꯕꯗꯨꯕꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯈꯪꯍꯟꯗ꯭ꯔꯤꯅꯦꯕ ꯁꯤꯂꯩ ꯃꯀꯣꯛꯇꯨ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯦꯞꯄꯤ ꯄꯣꯏꯔꯩ ꯁꯤꯂꯩꯕꯨ ꯅꯥꯆꯦꯞꯅꯅ ꯀꯣꯟꯕꯤꯔꯒ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨꯗ ꯇꯞꯅ ꯆꯤꯡꯊꯣꯛꯂꯒ ꯐꯝꯍꯜꯂꯤ ꯏꯁꯤꯡ ꯑꯃꯨꯛ ꯌꯥꯔꯒ ꯊꯛꯑꯣ ꯍꯥꯏꯕꯒꯨꯝ ꯒ꯭ꯂꯥꯁꯇ ꯊꯥꯡꯖꯤꯜꯂꯤ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯣ ꯒ꯭ꯔꯨꯒ ꯊꯛꯆꯤꯜꯂꯒ ꯃꯄꯤ ꯏꯅꯥ ꯊꯥꯡꯅ ꯑꯩ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯇꯥꯇꯣꯟ ꯅꯪ ꯌꯥꯝ ꯋꯥꯔꯝꯃꯅꯤꯌꯦ ꯑꯩꯁꯦ ꯑꯩꯒ ꯅꯛꯅꯕ ꯃꯤ ꯈꯨꯗꯤꯡ ꯋꯥꯍꯟꯅꯕ ꯄꯣꯛꯂꯛꯄ ꯃꯆꯥꯅꯤ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯒ ꯁꯨꯠ ꯇꯧꯔꯛꯂꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯍꯣꯡꯈ꯭ꯔꯤꯕ ꯃꯇꯧꯁꯤꯗ ꯄꯣꯏꯔꯩ ꯑꯣꯏꯅ ꯃꯊꯥ ꯁꯥꯔꯛꯏ ꯇꯞꯅ ꯊꯦꯝꯅꯕꯁꯨ ꯍꯣꯠꯅꯩ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯑꯗꯨꯝꯕ ꯋꯥꯗꯨꯕꯨ ꯍꯥꯏꯔꯤꯗꯣ ꯃꯇꯨꯡ ꯍꯥꯏꯒꯅꯨ ꯇꯥꯇꯣꯟ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯁꯦ ꯄꯩꯁꯥꯒꯤꯗꯤ ꯀꯩꯁꯨ ꯌꯥꯝꯅꯅꯦ ꯊꯤꯅꯕ ꯑꯣꯏꯈꯤꯗꯦ ꯍꯤꯡꯒꯣꯜꯁꯨ ꯕꯟꯗꯥꯝ ꯊꯝꯗꯦ ꯑꯝꯇ ꯊꯝꯗꯦ ꯑꯗꯨꯗꯤ ꯀꯥꯏꯗꯩ ꯄꯩꯁꯥ ꯅꯪ ꯑꯩꯒ꯭ꯌꯥꯂꯟ ꯗꯥꯕꯨꯡ ꯗꯥꯖꯦꯟ ꯑꯗꯩ ꯄ꯭ꯔꯤꯇꯤꯅꯥ ꯇꯥꯏꯂꯥ ꯃꯈꯣꯏꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯤ ꯑꯩꯒꯤꯁꯨ ꯄꯩꯁꯥ ꯂꯩꯔꯤꯗꯨꯗꯤ ꯅꯪ ꯇꯥꯇꯣꯟ ꯄꯩꯁꯥ ꯌꯥꯝ ꯄꯥꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯁꯤꯂꯩ ꯅꯣꯛꯅꯤꯡꯕ ꯄꯣꯛꯇꯦ ꯃꯇꯥꯡꯗꯨꯗ ꯁꯅꯥꯇꯣꯝꯕꯤ ꯆꯪꯁꯤꯜꯂꯛꯏ ꯍꯩꯃꯥ ꯀꯔꯤ ꯇꯧꯅꯔꯒꯦ ꯅꯈꯣꯏ ꯑꯅꯤꯕꯣ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯌꯦꯡꯊꯣꯔꯛꯏ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯅꯥꯀꯟꯗ ꯄꯣꯏꯔꯩ ꯅꯣꯛꯂꯒ ꯀꯩꯅꯣ ꯇꯧꯔꯦ ꯇꯥꯇꯣꯟ ꯅꯪ ꯌꯥꯝ ꯋꯥꯔꯝꯃꯅꯤꯌꯦ ꯑꯩꯁꯦ ꯑꯩꯒ ꯅꯛꯅꯕ ꯃꯤ ꯈꯨꯗꯤꯡ ꯋꯥꯍꯟꯅꯕ ꯄꯣꯛꯂꯛꯄ ꯃꯆꯥꯅꯤ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯒ ꯅꯨꯄꯥ ꯃꯥꯒꯤ ꯐꯥꯒꯤꯗꯨ ꯆꯪꯗꯦ ꯄꯩꯁꯥꯗꯨ ꯇꯥꯕꯗ ꯃꯥꯗꯤ ꯂꯦꯛꯊꯔꯒꯗꯧꯔꯦ
Silay perum kauri. Masana. Poirina. Paisagi matang dahang laga pi sungliba. Sana to bichang silak to na mamogi makok to nan thabiri. Aduga asi maso hairi themjin magumna. Paisa haiba sidine sidri phauba talasu yai. Aikhoigi phamdadi ne nangna mamal leiba helini hei masa thoi. Aduga nang masigi maramda khanjinganu. Awaba wakhalgi mahutta ne nasa phagatnaba nungaiba wakhal mayam ama khallaga leigadabani. Silay mapi tamna sintharagle Sanatomi na mapi do taithokpiraga asumna hairi. Haima kapkanu ni he nangbo namit kasi loin pomba tari mi nangbo. Aibu pokpiba mama na taibang sida leitrabaso mama gyawatpa masana na khangande. Masana nangdi aigi asingwa mama dagi so hele. Aibu asumna pumsi chupa nungsibiyo ko. Angaw bisidi adom na haiba hauna bro. Nangdi imaw nate isa ningol ni ne imaw oina yum sida yung burembi oina leirabaso ne isa ningol gum luna nungsina khanjari bani nang babaga igagi tomthin ganbi masa thoibi ni. Masana nupi ani dogi matawdo poirei nokmi yingse nungsibana maso mapi ira chelaktuna makhut phat taithoi aduga yarese horen kona amu kapnaro ai thengkrani chak to thongnaba torse. Sanatomi mapi taithoklaga hoi ima thongnaba torage. Silayna poirei da phat on silaklaga tato nang sumating amta panggadaba. Hoi madam na haibu khudimak loina tawsage. Silayna pakti madam kaina poirei so hairi office ta aisa sir na mai amna kaunari ni aduna sir aigi madam nangna tare. Silayma mama sanagi mamangdi kaiba phaurakle nupadugi matauda Sanatomi noklaga hairi. Hoi khoi sarbu office at panangnaba sak thongmarom da mai onsinbiba na pharoidro. Poirei lukham da nan bai kai bai tongna ikaiba khanglaga as akhoi ma sidiba pulam no I ahumdo. Matamna sumho kibana ayuki matam suhokre. Nungtil nungsa laitharakpa matamduni. Poirei di office halakpada mayumda haipet changamlaga aduma Bridges hoidomda chatkre. Silayna phamungda phamlaga Pritinaga wari kana tawri. Phondagi Pritinayam thazada maongda hairi. Aina mathila mama tungdani haibaneba Bridges na amula ido. Ai sukta hai thazade haisani. Silay sunokmi paw tamlei. Nahando mado labunga khara sauna maleba. Yumda thuna handaba yadre kaina doctor da thaoina hainari ni mana. Pritinana madi halakpaga chielage na phenglaga la iboira. Silay khonjal khazik thokna noglei. Oiram taridana ado nang loisilaba aidi yam lakninge. Pritina su taila thilakpagi chatoribani aduna hanglibani silayna. Loisin maloiraba matung ani se wari shanaribani adu magna hairi. Loisan badi loira ponida ada ithanda chatpado tan leiraba aigya su Bridges hoida chatkrani tanbu taledai. Ai sulak pangamdre nanga chatradi nungai roiba aduna chatluro matam su thengzela e khakle di thinbagi langna baloiraglani. Hoi thamagi ko horen yora hairke. Video call toro ai su yenge ba mana phirge inbado. Hoi thamagi ko. Ani do thamna kre. Somdana kamdauri nupa makhaido pulli Bridges ki kada. Poirei di wa kaya ngangda nokmi leiri. Adubu Jan galan chen bagadi machil ani do ngakta lepti. Janna nati nang dinahan kay natu halakpa yang wan ngairam jatne ba. Dan chen mana papi ki nupa ni nangam yam ngamme naron daga nupi cheladana. Janna amo only papi nate ma papi haisini. Bridges na ani do da yenglaga noyani na khalise aina crime am tawru basim ngaireba. Nipi chen basibu ithandaro ha kai kandabda Lanchen mana machin chiglap noklaga. Naro la jelido crime khalamni ne bondoa. Akoi ga punna halak minari bana traba. Aduga mayum changdabi atopadaga hairaga nupi manaktaga chatladana. Bridges na long ring mamangda layam da khurum thokta yaroi yengsin ba miyam leire. Hayeng wai long na matung idai naw ne ing na chiknaga leiba ngamdo mande.
ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯗꯨꯃꯗꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯄꯣꯏꯔꯩ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯂꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯣꯛꯂꯛꯏ ꯕ꯭ꯔꯤꯖꯦꯁꯅ ꯃꯣꯂꯤ ꯃꯣꯂꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯄꯣꯏꯔꯩ ꯅꯣꯛꯄꯗꯣ ꯈꯔ ꯇꯞꯊꯔꯒ ꯊꯥꯗꯈꯤꯕ ꯕꯣꯝꯗꯣ ꯌꯥꯝ ꯊꯨꯅ ꯄꯥꯟꯕꯩ ꯋꯥꯅꯤꯅꯦ ꯅꯣꯡꯃ ꯐꯥꯗꯅ ꯑꯗꯨꯝ ꯄꯥꯟꯈ꯭ꯔꯦꯕ ꯑꯦꯛꯁꯟꯒꯤ ꯔꯤꯑꯦꯛꯁꯟ ꯌꯥꯝ ꯐꯖꯩ ꯖꯦꯟꯅ ꯅꯪꯅ ꯀꯔꯤ ꯇꯧꯔꯨꯔꯒꯦꯕ ꯃꯥꯅ ꯅꯪꯍꯧꯔꯣꯏꯗꯧꯒꯤ ꯅꯨꯄꯤ ꯆꯦꯜꯂꯤꯁꯦ ꯑꯩꯗꯤ ꯁꯨꯛꯇꯥ ꯊꯥꯖꯗ꯭ꯔꯕꯅꯤ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯒ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯄꯥꯎ ꯇꯝꯃꯛꯄꯗꯨꯗꯗꯤ ꯂꯟꯆꯦꯟꯕꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯟꯈꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯆꯥꯛꯏꯁꯦ ꯖꯥꯟꯅ ꯈꯪꯅꯣꯛ ꯑꯃꯨꯛ ꯅꯣꯛꯊꯣꯔꯛꯏ ꯅꯪꯗꯤ ꯍꯥꯏꯅ ꯁꯣꯏꯗ꯭ꯔꯦ ꯈꯪꯐꯝ ꯂꯩꯔꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯕ꯭ꯔꯤꯖꯦꯁꯅ ꯅꯪꯒꯤ ꯏꯁꯧ ꯑꯃ ꯂꯩꯗꯨꯗꯤ ꯖꯥꯟꯅ ꯄꯩꯔꯞ ꯌꯦꯡꯉꯛꯏ ꯂꯟꯆꯦꯟꯕꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯏꯁꯧ ꯈꯔ ꯂꯥꯡꯖꯔꯁꯨ ꯌꯥꯝ ꯐꯕꯅꯤꯗ ꯂꯟꯆꯦꯟꯕꯁꯨ ꯌꯥꯎꯅ ꯍꯥꯏꯔꯛꯄꯗꯨꯗ ꯖꯦꯟ ꯁꯥꯎꯔꯥꯡ ꯈꯨꯝꯃꯛꯏ ꯑꯃ ꯉꯥꯡꯅ ꯉꯝꯗ꯭ꯔꯤ ꯑꯃ ꯑꯃꯨꯛ ꯄꯣꯏꯔꯩꯅ ꯑꯃꯨꯛ ꯑꯃ ꯐꯪꯖꯗꯣꯏꯁꯦ ꯂꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯖꯦꯟꯅ ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯊꯤꯕ ꯅꯨꯄꯥꯅꯣ ꯅꯨꯄꯤ ꯐꯪꯂꯔꯣꯏꯗꯧꯒꯤ ꯇꯥꯏꯞꯇ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯕ꯭ꯔꯤꯖꯦꯁꯅ ꯐꯪꯗꯕꯩ ꯑꯋꯥꯕꯁꯤꯗꯤ ꯀꯩꯒ ꯆꯥꯡꯗꯝꯅꯔꯨꯅꯤ ꯅꯤꯄꯥ ꯖꯦꯟ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯈꯠꯂꯒ ꯌꯥꯔꯦ ꯅꯣꯏ ꯑꯍꯨꯝ ꯑꯃꯃꯝ ꯂꯩꯔꯦꯅ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯄꯣꯏꯔꯩꯅ ꯎꯁꯤꯠꯇꯕ ꯅꯠꯇꯦ ꯏꯆꯝ ꯆꯝꯅ ꯀꯔꯦꯝꯅꯖꯕꯅꯤ ꯑꯍꯨꯝꯗꯣ ꯍꯧꯅ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯏ ꯖꯤꯌꯥꯟꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯛꯄꯗ ꯇꯥꯏ ꯃꯥꯁꯨ ꯃꯀꯣꯛꯇꯣ ꯍꯥꯏꯗꯨꯅ ꯅꯣꯛꯂꯦ ꯃꯇꯥꯡꯗꯨꯗ ꯀꯥꯒꯤ ꯊꯣꯡꯗꯣ ꯀꯣꯛ ꯊꯤꯜꯂꯛꯏ ꯖꯤꯌꯥꯟ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯂꯒ ꯀꯅꯥꯅꯣ ꯌꯦꯡꯉꯤ ꯕ꯭ꯔꯤꯖꯦꯁꯀꯤ ꯃꯆꯟꯅꯨꯄꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯜꯄꯅꯥꯅ ꯗꯗꯥꯗꯣ ꯏꯅꯝꯃ ꯆꯠꯇꯣꯔꯦ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯑꯣ ꯍꯣꯏ ꯑꯗꯨꯅ ꯅꯣꯏꯁꯨ ꯅꯁꯥꯅ ꯈꯪꯅ ꯑꯉꯥꯡꯅ ꯌꯥꯝ ꯍꯩꯁꯤꯡꯉꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯀꯜꯄꯅꯥꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤ ꯀꯛ ꯂꯥꯎꯍꯠꯂꯤ ꯀꯜꯄꯅꯥ ꯁꯨꯛꯇꯣꯛꯂ ꯌꯦꯡꯂꯝꯃ ꯆꯠꯈ꯭ꯔꯦ ꯖꯤꯌꯥꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯛꯑꯣ ꯅꯨꯄꯥ ꯅꯣꯏꯅꯤ ꯃꯤ ꯆꯠꯂꯝꯗꯥꯏ ꯔꯣꯃꯥꯟꯁ ꯃꯇꯥꯡ ꯌꯧꯗꯣꯔꯦ ꯕ꯭ꯔꯤꯖꯦꯁꯅ ꯃꯆꯤꯟ ꯆꯤꯛꯁꯜꯂꯒ ꯁꯛ ꯅꯪ ꯖꯤꯌꯥꯟ ꯈꯤꯔꯨꯝ ꯅꯣꯛꯂꯛꯏ ꯄꯣꯏꯔꯩꯒ ꯂꯟꯆꯦꯟꯕꯒꯁꯨ ꯍꯧꯒꯠꯂꯛꯏ ꯂꯟꯆꯦꯟꯕ ꯕ꯭ꯔꯤꯖꯦꯁꯇ ꯑꯣꯟꯁꯤꯜꯂꯒ ꯃꯊꯛꯇ ꯂꯩꯔꯝꯃꯒꯦ ꯂꯣꯏꯔꯒ ꯂꯥꯛꯑꯣ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯑꯍꯨꯝꯗꯣ ꯃꯣꯂꯤ ꯊꯣꯔꯛꯂꯦ ꯆꯠꯅ ꯋꯥꯔꯤ ꯁꯥꯅꯩ ꯖꯤꯌꯥꯟꯅ ꯉꯁꯤꯗꯤ ꯁꯤꯗ ꯑꯣꯏꯅ ꯆꯥꯔꯁꯤꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯂꯟꯆꯦꯟꯕꯅ ꯍꯣꯏ ꯌꯥꯏ ꯖꯤꯌꯥꯟ ꯄꯣꯏꯔꯩꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯪꯗꯤ ꯄꯣꯏꯔꯩꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ ꯌꯨꯝꯗꯁꯨ ꯑꯃꯗꯣ ꯐꯖꯅ ꯀꯟꯕꯁꯨ ꯅꯠꯇ꯭ꯔꯦ ꯌꯥꯝ ꯀꯤꯌꯔ ꯂꯧꯕꯒꯁꯨ ꯁꯥꯔꯗꯅ ꯈꯔ ꯂꯧꯗ ꯌꯥꯗ꯭ꯔꯤꯕ꯭ꯔꯥꯗꯣ ꯂꯟꯆꯦꯟꯕ ꯌꯦꯡꯂꯛꯏ ꯇꯨꯃꯤꯟ ꯖꯤꯌꯥꯟꯅ ꯑꯃꯨꯛ ꯍꯣꯏ ꯍꯣꯔꯦꯟ ꯈꯟꯅꯔꯁꯤ ꯉꯥꯡꯅ ꯆꯠꯂꯤꯉꯩ ꯐꯣꯟꯒꯤ ꯔꯤꯡ ꯃꯈꯣꯜ ꯇꯥꯔꯛꯏ ꯄꯣꯏꯔꯩ ꯆꯠꯂꯝꯕꯗꯣ ꯂꯦꯞꯂꯒ ꯀꯅꯥꯒꯤꯅꯣ ꯌꯦꯡꯉꯤ ꯃꯃꯥꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯁꯠ ꯑꯗꯨꯝ ꯄꯥꯏꯈꯠꯂꯤ ꯇꯥꯏꯌꯦ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯊꯣꯏꯕ ꯅꯪ ꯑꯝꯇ ꯊꯨꯅ ꯂꯥꯛꯑꯣ ꯃꯆꯥꯗꯣꯏꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯄꯣꯏꯔꯩꯁꯨ ꯑꯩ ꯂꯥꯎꯏ ꯇꯍꯥꯅ ꯍꯥꯏꯔꯛꯏ ꯀꯩ ꯇꯧꯔꯦ ꯍꯥꯏꯅꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯄꯣꯏꯔꯩꯒꯤ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯀꯩꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ ꯁꯅꯥꯇꯣꯝꯕꯤꯅ ꯋꯥꯍꯪ ꯇꯧ ꯂꯩꯔꯅꯨ ꯊꯨꯅ ꯑꯃꯨꯛꯇ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯈꯣꯟꯖꯦꯜ ꯅꯤꯛꯄ ꯑꯃ ꯌꯥꯎꯔꯛꯄꯗꯨꯗ ꯄꯣꯏꯔꯩ ꯈꯨꯝꯂꯨꯗ꯭ꯔꯦ ꯐꯣꯟꯗꯨ ꯃꯥꯅ ꯑꯣꯏꯅ ꯄꯠ ꯀꯛꯊꯠꯂꯒ ꯃꯇꯥꯎ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤ ꯑꯃꯗꯣ ꯅꯣꯏꯅ ꯍꯥꯏꯔꯣ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯍꯥꯊꯨ ꯃꯃꯥꯏ ꯂꯩꯈ꯭ꯔꯦ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯂꯟꯆꯦꯟꯕꯅ ꯀꯩꯗꯧꯕ ꯌꯥꯎꯕꯒꯤꯅꯣ ꯍꯥꯏꯔꯝꯃꯨꯅꯦ ꯄꯣꯏꯔꯩ ꯈꯨꯝꯂꯝꯗ꯭ꯔꯦ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯊꯨꯅ ꯊꯧꯈ꯭ꯔꯦ ꯅꯨꯄꯤ ꯊꯤꯟꯕꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅ ꯀꯟꯅ ꯋꯥ ꯍꯥꯏꯅꯗꯨꯅꯗꯤ ꯇꯥꯟꯅꯔꯨꯗ꯭ꯔꯦ ꯑꯅꯤꯗꯣ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯄꯣꯏꯔꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯒ ꯃꯌꯨꯝ ꯇꯝꯅ ꯌꯥꯡꯅ ꯊꯧꯔꯛꯏ ꯅꯛꯄ ꯃꯐꯝ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯨꯅꯃꯛ ꯌꯧꯔꯦ ꯁꯨꯃꯥꯡꯗ ꯒꯥꯔꯤꯗꯨ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯈꯥꯝꯃꯝꯃꯒ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯏꯃꯥ ꯃꯆꯥ ꯊꯣꯏ